Bedangasi Maroiba Pausing Bizari. ISTC Yauna Cookie CSO Singna Ngarang Digi Kaukiba Pungkun Marigi More Ban Yauna Imphal More Lambigi Matam Kaktaba Ban Santi Oina Sathari More Town Kuntak Lansikre. More Dangarang Tokiba Togdokta Lainga Kilantum among Ata Tokan Kiba Muising Atubada Police the Sanjara Kadabani Haina Police Kim Mike Degi Akan Bawa from Tamkre. Tongan ba lal holup amadi CSO singna ining thogi phire pu yaning daba phongdokre. Amadi COVID-19 gi section thorang gi saruk ama oina center na mathang numit chamani asida face masks amadi hand sanitizer bu essential commodities na haina lauthukre. Kurumjari Times of Manipuri gi numidang pau mieng tabir bapunamaku ARUNBALA taram nokchuri ngasigi maroiva pausing miamda sandokna pizuri. Ngarang Moreda Manipur Police na Satakhiba ka henba thongbu yaning de haiduna Cookie CSO ISTC KSO KWU amasung ISRMYC amadi Cookie Chief Association More Block na thogdok adu da January ba police partner sing thabak tagi lokthokpa ga loina na Moreda gi commando lokthokadabani haiba dabi togduna ngarang dagi Moreda pungkun marigi ban loina na Imphal More lambida matam kaktaba ban mapung fana sathari pungkun marigi ban asina maram oiduna More town khuntak lansi baga pankhak oire lambida gari Sena Kidre, Kaitel, Dukan, Hotel, Bank Yauna, Lalon, Itiki Mafam Singsu, Thong Lonaki, Loina na Imphal, More Lambida Su, Passenger Puba, Gari Sing Sen Bagi Changyam na Nemki, Amaromda, Ban Asinamaram Oiduna, Makatana, Pam Daba Togdok, Tokpa Tinganaba, Manipur Police Ki Maike Dagisu, Akan Basexin Tharang, Lakwat Paleptri, Hiramasigamari Laina Ngarang District Administration Town, Tengnok Palna, More Gi Mafam Punamakta, CRPC Gi Section Jamaga Nimfumari Gi Makada, Ating Batam Krabani, Togdok Asigi Matangda Ngasi Ayuk DC Tengnokpol ASP Tengnokpol Additional SP Sing Yauna Atai Makok Thongba Officer Singna More Town Manungda Koina Satuna Oirakliba Fibam Sing Kupna Yangsinki Nakalamronda More Town Manungda Ngarang Numidang Athengbada Additional Director General of Police Arbin DIG Rems to Kavifna Luchingba Ahenba Special Police Commando Manipur Rifle amadi Indian Reserve Battalion gi masing yamlaba security firstsman singna Moreda thomjinduna akanba maongda ngak senbagi thabaksu sathari hauzik fawgi oina thokhaningdaba thokdok sing thokpagi pau leitri ningsing bayai ngarang ayuk pung 13 rom tarakpa maramda Indo Myanmar border gi saijang village ta mathok togduna leiba Manipur Police Commando gi kangbu amana Holland 5 village rom degi Maruti Swift Desire amada lakpa mioi ahum khanduna check tongna ba honabada nakal ani gi marakta ningai sangdan narakpadagi hena saukthuraktuna miyamna akanba irang haurakpadagi asok apan yawbade natana lanthum amang ata thokiba laikhrabani Amromda ngarang Moreda thokiba thogdok adugi matangda police na tongan ba FIR sing lokhat khiba loinana thogdok aduda police ta landa khiba lainga ki oina sizinaba gari sing amadi lainga ki lanthumda amang ata thokhan khibada haktheng nana chenaba miyu sing athubada Police ta sangjara kadabani haina Manipur Police ki PRO na thadrok cherol amana khanghalakli cherol aduna makha taribadi ngarang ayuk pung 13 rom taba matamda Indo Myanmar border asigi Saijang village manakta border shield tawkhiba ki makha thaba section thorang lokhatpa oina ain kaina sathok sasin tawba miyu sing khangdok nanaba Manipur Police Commando gi team ama mathok tokduna laikhi serak aduda Holland 5 village rom degi lakpa mingsel amuba happa Maruti Swift Desire registration number WB02 AF3805 ama khamduna check tawna ba hotnarubada khamnamdana thauki maduda police commando gi team aduna tanaduna gari adu khamanki madugi matungda police team aduna gari adu da tonglakpa miyu ani Legend 5 village tagi Mangbilian Tauthang Amadi Kaijamang Tauthangbu Makha Taba verification Chathananaba Honarubada Ahoinadum police team aduda Garigi Gari Kamibano Haibakal Loinana attack Tawduna commando driver Amagi Kutlai Munanaba Honaraki police commando team aduda
खुद थारकपदगी असोक अपन नंगलबा कमांडो फार्सनि सिंह अदु तुंगदा मोरे हॉस्पिटल दा पुदुना लाइंग सथखी चौराकना पुंग तरागनी थोइगा मिनिट तरागा मंगा रोम ताबा मतमदा होलेंड फाइ अमदी सैजांग विलेज रोम दगी लाकपा मसिंग यामलबा मियामना मोरे हॉस्पिटल दा लाइंग दुना लैरिबा पार्सनि सिंह अदुदा अटैक तौननबा होनकी तुंगदा टेक्नोपोल डिस्ट्रिक्ट की एसपी ना लुचिंगबा अहनबा पुलिस फोर्स लाक्तुना अशोकपा पार्सनि सिंह अदु रेस्क्यू तौननबा होनकी मदुदसु मियाम अदुना हेना कन्ना इरांग हौरकी इरांग नेमथननबा कयारक हारबसु यादबदगी मिनिमम फोर्स सिजनदुना इरांग अदु लाक्सिननबा होनबदगी टियर गैस सेल खरा सु काफकी थौदोक अदुदा मियाम अदुना पुलिस तमना नुंग थोमजिलकपगा लोइनना पुलिस की गाड़ी अमदी फिबम अदुबु यंगसिननबा लाखिबा एडीसी मोरेगी गाड़ी सु मियाम अदुना नुंग थाजिंदुना अकाय अथोइ थोहनकी मरम अदुना लैंगा के लंथुम अमंग अता थोहनखिबा अमदी तंगदु लैतादबा फिबम अमदा थोहनबदा चेनरिबा मियोय खुदिंगमक अथुबदा पुलिसता संजरकदबनी हाइरी अमरोमदा मोरेदा थोखिबा थौदोकी मतांगदा पुलिस की माइकेदगी प्रेस स्टेटमेंट लाना थोलकपा असि अमदी सोकलबा सिंगदा मराल सिजिनबा असि लाइवक थिबनी हौजिक सोकलबा अनि इम्फाल दा लाइंग सथरी हाइना हिल ट्रायल काउंसिल की जनरल सेक्रेटरी एम सिंगसना थदरोप चेरोल मना फोंदुरकली चेरोलदुना मखा तारादुना मतम अमदा डीजीपी ना मोरेदा थमलंबा मणिपुर पुलिस कमांडो मतम खरगिने हायरंबा अदु हौजिक फावबा लौथोकपा लैट्री अमदी हेना कमांडो सिंग थाजिलकपा लेप्ट्री थौदोक अदुबु चेनुरिबा पुलिस पार्सनल सिंग थबक्तगी टर्मिनेट तौद्रिबा फावबा अमदी सीडीओ सिंग असि मोरेदगी लौथोक्ट्रिबा फावबा सथरिबा बन हंदोकलोय हाइरी सरकार सिदा इम्फाल वेस्ट कमांडो नुपी पुलिस अमदी तरातरुक सुबा असम राइफल्स की अपुनबा खुटपु अमना आर्म्स स्मगलर अहुम यामलबा खुलाइग कोनना फागत पंगमख्रे मखोय अहुमगी मनुंगदा कैंगाम मेदर मारिंग सही यांखैगनिथोय अपोकपा कारुंग मारिंग खारौ खुनौ टेक्नोपोल डिस्ट्रिक्ट अमदी सांगलाई अउन टांखुल सही निम्फुगनिथोय मपुरैबा के मेदार मारिंग खारौ खुनौ टेक्नोपोल डिस्ट्रिक्ट तगनी मखोय अनि खोंहाम पातगी फाबनी मखा ताना मखोयग चमिनबा अमसु फागत पंगमले मखोयदगी तोंगान बा कंपनी की 9mm पिस्टल अहोम साइलेंसर पिस्टल अमा अल्टो कार अमदी मोबाइल हैंडसेट अमसु फागत पंगमले मखा ताबा वाहंग पहंग सथनबगी दमक मखोय ओम फागतलबा पोलम सिंगल लोइनना सेकमाई पुलिस स्टेशन दा खुसिनख्रे मणिपुर नागा रिवोल्यूशनरी फ्रंट नसु निंगथौ लेसेंबा सना जाउबा मणिपुर की निंगथौ ओइफम थोक्ट्रे हाइरी आइना थिंख्रबा लोवसी की इंफॉर्मेशन एंड पब्लिसिटी की असिस्टेंट सेक्रेटरी रेक्स कासुंगना थादरोप चेरोल अमना साउथ ईस्ट एशिया दा मनिंग मखा तमना पालखिबा इरेपाक इरमदमसी 17th सेंचुरी की मतुंगदगी हिरम खुदिंगदा मिखा पोंदुना लाकली मसी सना कोनुंगी निंगथौना इयान यानसिनबगिनी चेरोल अदुना मखा तारदुना निंगथौ सना जाउबना एमपी की थागी तोलोफ अमदी फंद ngauduna लेरी अमदी लेबाक असिबु योंथोकपनी निंगथौना आरएसएस ता यौसिंदुना एमपी की मिखलदा सरुक याबासी लेबाक मियामबु करेमनबनी अमदी हौजिक्ति महाकपु इकाई खुमनफम थोक्ट्रे हाइरी नाकल अमरोमदा यूनाइटेड पीपल्स फ्रंट नसु निंगथौ लेसेंबा सना जाउबना लौरगलिबा वारेबसी लाइबक थिबनी अमदी निंगथौ फम थादोकदबनी ngasi काइसाम थोंगदा लैबा यूपीएफ के ऑफिस दा पाउमी सिंग उनबा अदुदा यूपीएफ की चटमिनबा लूफ अमकिल तमी चिंगमी नुपी समाज इचल नोंपोक लैंगाक अपुनबलूप निम्पाल मपी काउंसिल आनुल थौबाल इमा उपाको मचालैमा AMPFA कदा निपको के थौमी सिंगसु सरुग्याकी यूपीएफ के प्रेसिडेंट वारेपम सेकेना फोंदोरकपदा निंगथौ लैसेंबा सना जाउबना लमदम असिगी निंगथौसु ओइबा अमदी राज्य सभा के एमपी सु ओइबा यारोय अनि पुन्न ओइबना लमदम असिगी मैहोरोल दगी लेरकलबा सना कोनुंगी सना कांगलोन कया काइथरकलगनी लैवाक असिगी निंगथौ अमा ओइना मियामगी खल्लगा खोंफम असी हंदोफम थोए हाइना मखा ताकी माकी अपाम्बा माकी इंडियन की पॉलिटिकल सिस्टम असिदा चंगे हाइब तारगसु ngasi इनिंग थौना माकी रिचुअल माकी ट्रेडिशनल माकी कल्चरल वैल्यू सिंगा से अखोई ngangnaba honabada अखोई मिक्स तौबा लैबाक की रिचुअल की ओइबा निंगथौ अमगी खुबमचु अदुगा इंडियन की पॉलिटिकल सिस्टम अमगा अनि तुना चतपे याबगी अदुमबा फिबम अदुदी अखोइना पामदबदुना इनिंग थौना माकी इंडिविजुअल की ओइबा माकी मरना की ओइबा फिरेपता इंडियन पॉलिटिकल सिस्टम असिदा चतखिबा तारगसु निंगथौ ओइबगी अदुमलबा ngasi मणिपुर की प्रजा मयामना मंगोंदा थमिबा निंगथौ ओइबगी अदुमलबा ऑनर अमचु व्यवहार अदुदी ngasi इनिंग थौना ngasi एबा नुमित असिदगी अखोइ मणिपुर की निंगथौ अदु अयाक ओइद्रे हाइदना कोई लाउथोकपिरमु हाइबा वाफम छि मचे यूपीएफ अमसुंग यूपीएफ की माइकैदगी कोई थमजरी
Pripaknasu ningthau laisemba sana jawbabu moi them tawduna lounam langda thuhallaga BJP ki ticket piduna Rajya Sabha Upper House ki MP ohenna ba paikhalagriba khongthang asi kumsing lising amaga chamapan nimfuga mapan ki September kunga mathoida Silongda Indiana kanglei pakpu nam haduna loksin khiba malem gi chana kanglon gi wangmada tawkhiba thawong adugi warhoba political process national amasung international law gi ahoba adu menkhatna ba hona bani haina aina thingkraba loop asi ki secretary in charge publicity and propaganda Laibak ngakpa luwangna thadropa cherol amana fongdorakli thaurang asi kumsing lising aniga kunga manga fawgi manungda India bu constitution ama loan ama amasung lining amakak laiba Hindu ngakta ki laibak ama ohenana bagi khongthang da Jammu Kashmir gi article 370 lokthokuna Indian Union gi lengdraba saruk ama ohenana ba amasung citizenship amendment act CAA chana halaba matungda makhoi gi pandam adu fangnana ba paikhalakpa thaurang gi saruk amani haiba kanglei miyam na mayek sengna khanglaba ni asigumlaba kanglei miyam gi luraba tanja sida iningthau laisembana ningthau gi pham kona India gi MP su oigani harakpasi mahak laibak amagi constitutional head ni haibagi sokthok saba ngamjadabada natana laibak asigi ningtambada hanjin hanabagi ningtamba yol ihoda maring marang hanbani hairakli Manipur gi ningthauna Rajya Sabha gi Mikhal gi Mirep che pishin khraba matungda tongan ba civil society organization na yaning daba fongdok narakpa horakli Kanglai Indigenous Martial Arts and Cultural Society na ningthau laisemba sana jawbana Rajya Sabha gi Mikhal gi Mirep che pishin khibada yaning daba fongdorakli ngasi konung mamangta laiba ki marks ki office ta paumi singa unaba aduda society asigi advisor takhelamam parijat na fongdorakpada ningthauna sigumba khongthang ama laurakpa si wakhal thenba amadi laibak thibani lamdam asigi matam kuina lairaklaba ningthau gi hawrak phamsing kaitharaklagani ningthauna warep asi laurakpada miyamna haraufam thokte haina fongdorakhi Draki ihosu taude political right ki ihosu amata taude iho amata leitraba khunai ni ado iho leitra ka anda leibak si am santi oire am ingna sikna leire ga habse masidi am laibak thibani khoi gi iho taudraba khunai habse asiba khunai ahing ma khunai di hingna nabi dang da struggle torokani ai khoi se khudong saba khara phangani haidana pa harauba adagi MP oira ka anda ai kairoi leikai ki khudong saba khara phangani mana MP ora khara kana ganian khanba adagi mi haisi akan bagi sakti lebagi manakta nangning bati naningba maduna masing yaman hidana aikhoi gi huziki ningthauna aikhoi gi MP orakpada hena khudong chagan gani khalakpa lairiba aikhoi gi lamdam sigi iho ma isu mayam aikhoi gi oiri bipam sida ningthauna tawya ba thabak mayam manghal lakpa aikhoi gi tungi lambi mami samjalakpa masigi awaba di yamta udana ngaki khudong chaba khara phangni hara khalakanda pang harawa mayam sia aidi masi haraubi ganu haidana angtang wakan ganda biona thamjage habsi mayamda warisi thamjage Nakalamromda Alliance for Socialist Unity Kanglai Park asukna su ining thogi phirep asibu gyaning daba fongdokpaga loinana politics sangdringaida ningthau khubam hanna thadok langgodabani hairi organization asigi chairman and oken amadi vice chairman khatrimayum laba maitei anina punna khut ekpiduna thadorokpa cherol amada March 13 pangthokodoriba India gi Upper House Rajya Sabha gi Mikhalda Manipur gi mihut MP ama khangadaba asida BJP gi miref oina Manipur gi ining thau lemba sana jawa thorakli thaudo asi tawpom thokte haina ayamba musingna khanjaba amadi aikhoi gi miteng dasu lali haina laujaduna asuki oiba wakhalon asi miyamna khanna binaba fongdokpom thoi khanjaduna warol asi thamjabani Manipur bu Indiana Namlo loksin kiduna haujikti ning tamba laibak ama oidre haibasi chummi asigumba fibam asida ningthogi pangal power karisu laitre haibasi su punamakna khangnai masina maram oiduna iningthau asi micham oire haina khanbadi lali haujiki lairiba fibam asida Manipur gi ningthau asi ireicha singi nat culture pathang tradition laithau ritual amadi khunai social gi symbolic oiba Luchingba mikok ama oiribani nat ki oiba lotion kayana mangonda kok noli umang laigi laifam punamakna magi wild ili chairau budamana chingduna saithabagi thoram tauri ining thobu MP miref oina khalakpa asida tawrakliba RSS BJP gi langlodi aikhoi gi top pa saktam adudagi top pa haibadu lauthok Haivadi aikhoi gi saktam mayai samtha halaga tapna mayangi saktam gi masu sangjin khinabani aikhoi gi yelho lining busu lining chawnga henbana punsilaga sengwat pagi thawong ama oina sathariba Hindu lining gi machal ama oina uhana ba honabani ining thogi thamoida RSS BJP gi wakhalon ideology na sikhiduna
Mikhal lepningba oiragadi ningthogi fam thadokpana achumba khongthang oigani Edward VIII na mana nungsijaba nupi amagidamak numit taram daba British Empire gi ningthorel gi fam phawba thadoknaki iningthogi su apamba chatpa kaide tawbudabu ningthau oina MP oibigano haijari Handakta nauna semkhiba delimitation commission da pangal singhi mihut yohan view haina all Manipur Muslim Organization coordinating committee amukokna demand tawri ngasi Manipur Press Club ta paumi singa unaba amada committee gi vice president amadi wangangloi MD Riaz Ahmad na fongdorakpada Manipuri pangal sing hojik fawada socio economic fibam phatana leire masigi achoba maram amadi pangal sing na leibak asigi rajniti da saruk yaba ngamdaba asina oiri lilong kendra natana atai kendra da matam gi oina pangal singi mihut leiba ngamdri mahakna makha taraduna delimitation commission asida pangal singi khanbiraga pangal gi oiba mihut ama yahon view haike nakalamarom da tha sigi kungatarukta pangthok doriba Rajya Sabha gi mikalda BJP gi miref oina miref se pisan kraba Manipur gi ningthau laisemba sana jawbuna mikal asida chawna mai pakpa oisnu haibal loinana nungaiba fongdokhi Nungti gi thok leba thodo wa thok sing da witness oiduna dum lakli masigumba sarkar gi ekoi government lawrak liba lesemba iningthau sana jawbabu ekoi gi government sigi nomination tawraga mahakpo candidate oina Rajya Sabha gi nomination tawbirakpagi damakta masigi so ekoina amukok ki maikai dagi on behalf of entire ekoi gi amukok ki maikai dagi thagat po phongdok cheri loinana ekoi iningthauna soidana hairiba mikhalasi mai paklaga ekoi lakadoriba magi term adumak da tongan bai khoi lamdam sigi development gi matang dai khoi ga phaminaraga madu kari tawba yage khoi gi maikai dagi lamdam si karma idea of Manipur si karmaina hena marik chumba represent tawba yabagi adugum bagi maikai da sangsin gadage haibana singba singoi khoi khagi sari loinana khoi gi amuko ki family amuko ki maikai dagi tasena amukka hannasu hairiba nomination asigi tasena khoi gi thamoi dagi aikoi thagatpa apamba amadi thagatpa phongdok cheri Imphal tampak phawdu liba turel sing sengbagi thabak sendan lambi oina onthorok palaibak chibani high note foundation Manipur ma ki yang ba fongdorakli 2 crore marfutara taret hen changna turel sing asigi fibam phagatna na bahaiduna chief minister na ingsog lising aniga taraga mapan gi march mapan dagi haukiba turel sengbagi thabak maming tagi oirabra haina foundation asigi secretary general KS Gofen na mari lainab singi pukning singsilakli ngasi malem gi mafam sinba thungna pangthok nariba international day of action for river palan ga mari lainana Manipur Press Club ta pangthokpa pawgi mifam amada Gopena palan numit asiga mari lainana foundation asigi thomi singna fact finding team semduna tha asi amadagi turel singi fibam yengsin khongchat aduda turel sing ningthina sengkhidaba amadi haukiba sahi singda turel leirai kaiduna isau thokhan kiba mafam kaya ningthina semjin sajin bidabagi mami chawna taramke Imphal turel khongban singda fitara manga kullom wangba pambi haujinba kongba turel Marugi catchment area da mayai kabanisa brown sugar sungba da seasonary ba poppy pambi sing paktak nana turel singi catchment area da thakre madugi manung da cha da marifudi hingba ngamle haina forest department na fongdoki ba wafum adugi mami amata yengsin khongchat aduda over funkide lamdamasigi miyam da thaknana ba aruba ising piramba turel sing asibu kanana ba honabada lainga ki maikai degi su achouba thodang lahoningba loinana mahusagi khudol asibu Luna na thamna ba hona bada sendal lambi onthok liba si mari leina ba miui singi mathaga akan ba mieng sangna thabak lokhat piu haina hakna chief minister NB pukning singsilakli khoi gi kongba number 2 rengi mafam du digi lowbo ising ne basi si thakpa su kari mo haksang soroi da bo ngak ne aduga khoi gi lainga ki oina laibiri ba khoi gi health minister Tamozi and Kumar gi mapada lenga ki oina represent toroga le health minister niko magi mapada sian mi sing nebasi si gi number 2 ren an thari si sigi kaino se CCD mayam na yam na hen kupthana nei na ba yai habadi masigi rejuvenation and kaino hana sagi magi kaino si program ma pakhat khrabani maram aduna matang aswaida khoi gi honorable CM na khoi gi mantri sing aduga kaino sing na magi apam ning tha tam na tawbagi mong ase masi yengjan view officer sing na aduga mayam gi ne na thadai ba pesa sing adudi akoi kaino da
ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ngasi ayuk anganbada thokiba lambigi khudongthiba thodok amada North AOC gi second MR gate mayada gypsy amaga motorbike amaga thengjinabada motorbike thoduna lakpa miyoi ama thodok thokpham da khudakata laikhidre adum oinamak gypsy adubu thorakiba driver adudi chenkroi hairi laikhidraba miyoi adugi masak maming hauzik fawgi oinadi khangmangamdri Haukiba February gi tang anida oinam sawongbungdagi MD kudu sahi kungamari miyoi West Bengal dagi gari laurusi haiduna mayang Imphal Yangbi dagi MD Ibrahim atopa ming Saros na puduna chakkraga mafam khangdana manghan kibabu yaning daba phongdoktuna ngasi oinam sawongbungda miyamna wakat mifam sathakre hiramasgi matangda West Bengal police ta report tawraba matungda Wangoi police ta su makhatana report tawki adum oinamak mari leinaba authority na thabak amatta laukhatana tumina laisinba si yaning athuba matamda hauzik fawbada thiba khangriba AMD kuduski mari makhong thidoktuna imung manungda chapchaba paw phanghanbiu madu natrabadi mairapaibi CSO amadi miyamga loinana akanba khongjang kaya sangsinanaba sem sare haina wakat mifamaduda saruk yakhiba miyamna phongdoknarakli Utlauda leiba Pandit Dindayal Upadhyaya Institute of Agricultural Science asi ingsok lising ani ga taret ki August Mari dagi Manipur University da temporary affiliation tawduna lairi institute asina mahiroi sing manghan banate Manipur sarkar na manghan bani haina institute asi ki chairman TS Saubana phongdokre wafam sing asi utlauda leiba institute asi ki conference hall da pangthokpa pawgi mifam amada phongdokibani institute asi ki member secretary Dr. RK Imotombasu yauna pangthokiba mifam aduna institute asida lairiba infrastructure sing koina chatuna paumi singda yenghanki institute asi ISO fangbagi certificate mari lainaba data sing chang naina thagalakpagi Ministry of Human Resource Development Department of Higher Education Statistics Division na piba certificate council amadi Manipur University na piba certificate sing pawgi mifam aduda puthoktuna yenghanki member secretary Dr. RK Imotombana haikibada institute asigi matangda March ki mapanda pause amada yaukhiba paw aduna miyam da chamamnaba ama soidana pokani khanbadagi asengba adu miyam da khangananaba pawgi mifam asi pangthokpani joint farming cum pisciculture cooperative society limited koba society amana ingsok lising ani ga taraga taruk ki December da Pandit Dindayal Upadhyaya Institute of Agricultural Science asi hangdokhibani masigi mamangda ingsok lising ani ga ahumda KVK Bisnupur asi hangdokhibani institute asi Manipur Sarkar gi Agriculture Minister ing soglising ani ga taraga taret ki August ki tareta foundation stone yong ke Manipur Sarkar dagi no objection certificate fangbal loinana numit adu da formal oina hangdokhibani masigi matungda Manipur University gi affiliation tobina ba ai ba serol ama ing soglising ani ga taraga taret ki July marida pishinke Manipur University gi academic amadi expert ki team ama laktuna July taraga nipanda yengsing khraba matungda ing soglising ani ga taraga taret ki August marida temporary affiliation pirakhibani mafung phaba affiliation fangba habsi chahi mari changbanina institute asidi chahi ani makhai romdamak subada ngairi pause aduda hairiba wafam kaya adu kanagumba kharana lana uhanana ba hotnabani haiki aina ngasi aroibada haijaningi se angang manghanbade khoina te government sini angang manghari de kanano aikhoi yamna darkar leiraba agriculture and allied subject sinda karigumamda miyeng changbidaba se Simisalaga hangamamni, agriculture mantri la hangamamni, huji horticulture paisa thada doksaro somda hangaga angang singdo makhatam thaba yabara thambiradi nungai gadabni. Hango huji chuk mi thoro yam tamhandoni huji kanu tawriba intermediate ki school mayam linkhanari se soida da paisa se angakpada changa tale angang singse puthoraga PUC pass tawra matungda angang punamuk se nirasa ware karai sakadong no khangdre karai je sakadong no khangdrabani maramadana handak anouba thorakadoriba besi agri atei thorakadori myamsi MAC tamnanaba se khoita hange khoi maduni khoina affiliation lawraga tawri sisu Chairman Oriba TS Saubana haikibada Manipur University da affiliation toba college kaya da agriculture ga mari lainaba institute amata yaudana Lady Central Agriculture University asidasu sit masing yamdabana society asina yamna wana Pandit Dindayal Upadhyaya Institute of Agricultural Science
asi lingkhalakibani agriculture horticulture fisheries yauna agri amadi allied ta tamningba mahiroi kayagi institute asina khudong chaba pinanaba honabani institute asi affiliation ningthina tawri staff singi thagi tolop changnaina piri handaksu festival gi piri institute asida tamliba mahiroi sing scholarship ki khudong chaba piri Manipur University amadi kosem gi pifam thokpa fee oina chawrakna lupa la kuntraga taruk hena thikiba laikre Manipur University gi sahi manga gi renewal amadi upgradation fee thiduna lakli asigumba institute asigi tawfam thokpasing tawduna lakli basida kanaguma kharana institute asigi mingsa thiana na ba hona basi yamna live activity institute asigi matangda pause aduda hablagliba paw asi aranba oidaba miyam da lan uhanana ba hona bani haike ibiki gi mathakta longkhatlaga ka manga taruk season nabada madu yai yadi haina haibado adugi matang do aina singdokchabani kaigino haibakanda akhoi mapuna akhoi chairman na magi custody da laiba magi custodian oiba property du da akhoi na mathak longka charaga season nabani adusu akhoi matam kharagini akhoi gi own building ama awanglom da laijare mayam horen ai takchage Loktak Inland Waterways Project na Loktak ke akoibada laiba miyam da kanaba piragani amadi Loktak patu masak thok na semgatuna tourism sector da hena sokot halagani hairabasi miyam gi apamba gi taiwanavani Loktak Development Authority LDA na thangjelak leba khongthang asi aranba khongthang ni haina indigenous perspective ki coordinator Ram Wangkhairakpam na phongdokre singmairong maning laikai da laiba mahaki mayum da pangthokpa pawgi mifam amada Ram na makha taraduna LDA na paikalak leba project asina piriba Singh asi aranba kaya yaubata natana project asina pigadaba kanaba singdagi amangbana hena yami Loktak Inland Waterway Project asi semgatlaba matungda tourist lakpagi chang hengat hangani hariba asisu aranbani lambi sendoknanaba honabada Loktak ta tourist singi khwaidagi hena fazaba mifam oriba Loktak mayaida yum saduna laiba Loktak ta nga fabagi simna chingba kaya asi loinamak manghan kigani maduna tourist lakpagi chang hantahangani amaromda project asina Loktak ki akoibada lairiba khul singi marakta lambi fauna halaga kana hangani hai asi khul masel gi marakta lambi fauna hanbagi kana ba adudagi lambi adu sembada manghangadoriba Loktak pa ki akoibagi fazaba saktam aduna hena lui maram aduna LDA na thangjilak le khongthang asigi matangda Loktak ke akoibada nga farga hingliba miyam gi yenglaga hena kupna khana haningi haina mahakna makha tarki Recent yang lak tu Loktak ni, Loktak saya lariba houses natraga maduda nga phabagi mong dagi phazaba. Adu mayam si motorboat lakta di natra motorboat ki lambi yan na ki tauma tamda madugi all si masi clear tau ni na thugai ni na koi na masi very clearly koi vegetation mayam je lokthok kani haibagi pandama project sida yau bani na yeng lak kadai mayam je thugai ki taraga di kai no yeng do se haiba question nam je lai tourism hai taraga so ana Hojiki hairiba lam mayam samjanaraga kanani haibadagi economic feasibility su yaudre tourism gi benefit su madugi by the whole kano motorboat thojalaga motorboat na mayam da kanani tourism enhance ogni haibisu madu akoi logically problematic oi nid madu akoi adunia akoi report se thamjaning base Prithvi asida hauzik pak sana sandorakliba coronavirus ki matangda awareness piba oina ngasi RIMS Hospital amadi Manipur film industry gi saknai raba director Jitendra Ningom baraga khusamnaduna coronavirus ki ngakthok minasi haina mingthon ba cassette amang asi phongkre thoromadu ko mari lainana RIMS ki medical superintendent professor CS Arun Kumar na hauzik malem gi oina kinori ba coronavirus ki matangda miyam da hufna khangminna daba yadaba wafam sing matau karamna lamdam asigi miyam da yamna thuna sandokna ba pambai yenglak da cassette oina puthokpagi khongthang asi paikhalakpani virus asigi matangda khangdaba yadraba wafam amadi virus asigi matau karamna ngak thokpa ngamgani amadi lamdam asigi miyoi khudingmakna kari section tharang lakhotkadagi haiba cassette asina miyamda khanghangani haiki akoina puthokchaba cassette ki maming coronavirus tagi ngakthok minasi haiba cassette asi gi concept masigi cassette sina hojiki lairiba yamna thuraba laichat oina laiba disease tagi ngakthokna bagi kharadurasu pambai oigedra haidana akoina ngasi puthokpi aduga luna akoi print and electronic media na ngasi gi tharomda mateng yamna pambi bisigi damta aina amasung sa director gi taraptagi hana hanjin mayam thagachari
Thank you. Amaromda Paumi Singh Hangba Wahangi Pakum Piraduna Markna Hosik social media Singda Sandorokliba Rims the Laina Asina Naba Mui Lady Hariba Si Tokani Miam the Taza Biginu Haivaga Loinana Rims the Hosik Laina Asigi test over Yabagi Kudong Chapasu Lady Haina Mahakna Makataki. Symptom manaba nataka diagnosis manaba singdu group toraga maduda yeng sangiba doctor nataka nurse singdu madudi personal protective equipment upkani mask upkani goggles upkani glove upkani adoga kan singnaba singdu akoina history law matungda magi travel history law matung sida masi akoina test toba dakar oi oide da aduda decide tawra matungda masi mayumda quarantine tobani natragana test tawra matungda result laga positive oibani haibigi matungina akoina decision ama report torkani. Communist Party of India Khergaon branch ki Kunsuba Sahi ki mifam pangthokre haina CPI Manipur State Committee ki Assistant Secretary K.S. Surchana Thadrok Cherol amana fongdorakli Serol aduna makha taraduna mifam aduda social activist Sitara Begum amadi atai masak naiba mioi kyana sarugya ki hairi. Manipur Laingak na thasigi kuntramathoi fawba Laingaki amadi lanai mahi loishang khudingmak suti lauthoki baduda karigidamak college amadi university sing yaurak tribunal haina the Disabled Development Association Manipur gi maikei dagi hanglakli Manipur Press Club ta pangthok papau gi mifam aduda association asigi advisor Yendrembam Kiranna coronavirus laichet ki matangda confirm oiba case laite haina health services ki director Dr. K Rajona lauthoki ba laikrabasu social media bo lana sijinaduna laichet asigi matangda police personnel amana miyamda lana pau sandok pibagi damak suspension order thokiba adubadi thagatwa fongdorakli mahakna makha taradna kaithelda earmarks hand sanitizer na chingba polam kayagi mamal ka hena wanglakliba asi laingakna athuba matamda mi yengsangbiu hainasu appeal torakli. Kaksing Forest Range ki makhada laiba Waikhong Pine Reserve Forest amadi Thongam Mondum Reserve Forest ki manungda lairiba encroacher singna forest ngak senanaba forest official singna khanghan kre ngasi forest official singna yum da sangduna appeal tawkre khongsat aduda sarugya kiba range forest officer and Munal Meitaina haikibada Manipur gi apunba square kilometer lising kungani thoiga chahumga kunga taret ki manungda square kilometer lising taraga taret ka chamri ga taraga nipandi forest oiduna apunba saruki humdra de forest ki area ni masigi manungda square kilometer lising amaga chamri ka humfuga tareti reserve forest ki sharukni adubu laibak thibadi ing sok lising ani ka taraga taret ki forest survey of India ki report matung ina Manipur ki forest area ki square kilometer chamri ga nimfuga mapan dasmik sino ani mangkre masigi maru aiba maramdi atat akham laitana karbar gidamak uyan thatpa zoom cultivation park chauna poppy plantation paikalakpa amadi firewood kidamak arepa laitana sing yan thatpana chingbanani mahakna makha taraduna kaitharakli ba environment asibo kanbada forest ki thodangbu khangminaduna encroacher singna makhoina forest ki area da takthok tana laiba makhai forest pu ngakpi senbi bada mateng pangbinaba appeal tawkhi. Assam Rifles की civic action program की मनुंग चनांगा सी कुंतरुक सुबह Assam Rifles Thawal Battalion Technopol district की मनुंग चनालाइबा Rimpal village ता water storage tank अमा खुशिनक्रे Assam Rifles पु लमदमदु की खुंजा सिंगना थागतपा फोंगदोना रखी. Haukiba Mas Taraga Humdoida, Laivak Tiba, Maizakpaki Togdokta, Mayum Makai Maina Chakraba, Senapati District TNK Village Talaiba, D Loli, the Indian Red Cross Society Manipur State Branch na Angamba Tengbang Pikre, Tengbang Pibaki Thormaduda Branch Asiki Chairman Y Mohan, Senapati Branch ki Secretary Benjamin Tausu Sarugyaki, Cheng Hawaii Kankal Blanket, kitchen set ani alu amadi chana ba polam kaya khusinnaram ki panba yabdi mai chakpagi thaudok aduda lopa lakh henbagi man chang kaya amangata thokhrabani. PSED Thawbal Division ki Senthang Makhada Water Sanitation Committee Thawbal amadi Khong Ahan B Youth Association Khayana Sinduna ngasi Thawbal Kyam Sifai Khong Ahan B Community Hall da awareness program ama pangthokre Health and Hygiene Swasthya Bharat Mission amadi Swasthya Phagwara haiba hiram da pangthokkiba awareness program aduda PSED Thawbal Division ki Assistant Engineer N Raju na hai ngasi malem asida thokliba laina layong sing asi aikoina luna na lairabadi karsu kiningai oide maramasina
ꯑꯩꯈꯣꯏꯅ ꯂꯨ ꯅꯥꯟꯅ ꯂꯩꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯍꯨꯟꯊꯕꯒꯤ ꯊꯣꯛꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯡꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ ꯄꯟꯕ ꯌꯥꯏ ꯑꯦꯋꯦꯔꯅꯦꯁ ꯄ꯭रोग्राम ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯦꯟ ꯋꯥशिꯡꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯎꯠꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯌꯥꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ 18 ꯁꯨꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯀꯤ ꯃꯅꯥ ꯃꯊꯨꯝꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ Sensitization of media role haibasida nongmugi oiba awareness program amangasi Tamenglong district ki Tamai subdivision gi manung chana laiba Taningjam village ta phangthokre thoromadu da district asida fongliba tongan ba pause singi editor singsu saruk yaki loinana tongan ba hiram singda wangangki Jalinarong Baptist Association na integrated development project ki manung chana Tamenglong district working journalist union ga punna khusam naduna pangthokibani मफम अदुगी खुंजा चनी हेनबना सरुक याखिबा थौरम अदुदा खुंजा सिंह लैंगाकना पिबा खुदोंग चाबा कया फंगदबगी मतांगदा वाफम कया अमसु थमखि लाई कैथल काबा नत्रगा येक तिनबगी थौरम हाइंगांग हंजिंग सिंगमाई सिंजा लांगजरिबा पुनबा लोफना सिंदुना पांगथोक्रे ngasi हाइंगांग सिंगी हंजिंग सिंगमाई दा पांगथोखिबा थौरम अदुदा इम्फाल ईस्ट की अध्यक्षा पी बिमोला देवी अमदी अतै मसक नाइबा मियोय क्याना सरुक यादुना पांगथोखि अखंग अहि क्याना हिरमसिगी मतांगदा मरु एबा वाफम कया अमसु फोंगदोंगनरखि यवोंग संगमई थाबा हाइबसती याउसंग मई थाबा हाइबनी अदु हिंदूगीददी मचु कुमई हाइदना पांथोकपनी इबदो पाखंबगी अदुगुंबा यवोंग संग अदो लागी पोखम ओइबा अदो मचा मनाय ओइबा खोइना छोउरगा नेरुरगा मदुदा लंगजबा अमा ओइगनी हाइदना ngasiगी अखोगी लाई कैथेल काबा अदु येक्तिनबा इसे तौरगदी अखोगी मसिदा मखा ताना थाबल चोंबदो ngasi eba numit sidagidi अखोई लेपासदा याररोइदबनी मसी अखोई चनिबी से अखोई खंगदबगुमना तौबिबसे मसी पुनम से अखोई पुनम खंगमिनरसी मिपाइनिंगाई ओइबा मवोंगदा संदोरकलिबा कोरोना वायरस की लाइचेट असिगी येंगलगा सेंटर ना मथंग नुमित चामनि असिदा फेस मास्क अमदि हैंड सैनिटाइजर बो एसेंशियल कमोडिटीज ने हाइना लाउथोक्रे निंगसिंग बयाई हौजिक फावबगे ओइना इंडिया दा कोरोना वायरस पॉजिटिव ओइबा केस मरिफु हुमदोय सुखिबका लोइनाना मियोय अनि लाइना असिना मरम ओइदुना लैखिद्रे अदुगा मियोय मरिना लाइना असिदगी फगलक्तुना हॉस्पिटल दगी डिस्चार्ज तौख्रे हाइरे अमरोमदा लाइना असिना मरम ओइदुना सेंटर ना लखलकपा सेक्शन थौरांग सिंगी सरुकमा ओइना इंडिया दगी इटली France, Germany, Spain, Israel, South Korea, Sri Lanka da पाइगदबा इंटरनेशनल फ्लाइट सिंग अप्रैल 19 फाउबा कैंसल तौख्रे मसिगी मथक्ता इंडिया की तोंगान बा स्टेट सिंगदा मियाम तिनबा थौरम सिंग पांथोकपदसु अथिंगबा थमख्रे मालेम गिलेवा कयादा मिपाइनिंगाई ओइबा मवोंगदा संदोरकलिबा कोविड-19 असिगी गेंगदुना यूनाइटेड स्टेट्स ऑफ अमेरिका के प्रेसिडेंट डोनाल्ड ट्रम्प ना लैवाकदुदा नेशनल इमरजेंसी लाउथोक्रे खोंगथांग असी वर्ल्ड हेल्थ ऑर्गेनाइजेशन की मतुंग इन्ना मालेम सिनबथुंगना संदोरकलिबा लाइसेट असी यूरोप ता नौना एपिसेंटर ओरकपदगी अकीबा लैबदगी लौखलकपनि हाइरी कोरोना वायरस ना थोखनबा कोविड-19 ना मरम ओइदुना मालेम गी लैबाक चामगा कुनगा माथोइदा सियनखिबा अपुनबा मीगी मसेंग लिसिंग मंगागा चामरीगा कुनगा मापन यौख्रे अमरोमदा लैना असिना सोखलबा मियोय मसिंगना लाख अमगा लिसिंग निम्फु मंगागा चहुमगा हुमद्रागा मरी यौखिबगा लोइनना मियोय लिसिंग हुमद्रागा माथोइगा सात्रेट का तरागा निथोइना लैना असिदगी फगलक्तुना हॉस्पिटल दगी डिस्चार्ज तौख्रे हौजी अमुक सानबगी पाउ फंगबिगनी सही खुदिंग लेफ्टना स्टेट लेवल की थाकता पांगथोकपा थोंगा बिनो देवी मेमोरियल मैराथन रेस 2020 की हंदक सही की ओइना विनर लिलोंग टुरेल अहनबिदगी एमडी सहीदुर रहमानना ओइख्रे थोंगा बिनो देवी मेमोरियल ट्रस्ट अमसुंग फ्रेंडशिप यूनियन क्लब खोंगनांग फैदेकपी अनिना सिंदुना पांगथोकिबा लमसांग लमजेल अदुदा तोंगान डिस्ट्रिक्ट लाकपा लमजेलोय कुनगा मंगाना सरुक याखी थौबाल मेला ग्राउंड की लमथाकिबा लमसांग लमजेल अदुगी लमथुंगफम खोंगनांग फैदेकपी पूजा लमपाकता लमथुंगफम ओइखी
lamzen asida tarungdagi CS wungau luna Anisuba position aduga pukrambam maning laikai dagi laisrom ingona ahum suba taki makok mathang taraba singda selgi mana amadi certificate singsu yanthoki ngasi nungtil phone khiba pause singda kari kari maru eba pau yor bage habadu me ampuna muk meng taminasi Kanglei Paki Meira Ningthau Leisembada MP Babanandana BJP gi thambal yekpa lengyan fi yanduna pukning thogat khre Kuki CSO singna More border town da pungkun mari ban chathari Imphal More lambi su matam kaktaba ban haukhre CRPC chamaganimfu mari gi makhada athingba thamkhre Pandam Commando dagi nongmai munanaba hotnai haiba wahauda miyamga commando ga muknabada Parsnen mari sining chitta hinghore Ningthau Leisemba sana jawba Mangi Babu amasung Honrai Kui Kasung Raja Sabha gi mirep je pishin kre Khutum Singna manglom da sangsina ba honagani Ningthau Leisemba sana jawba Kangla Pau More town da CRPC dhara chamaga nimfu mari gi athingba thamkre Imphal More lambi matam kaktana thingkre India da coronavirus na siba ani sukre positive oibana marifu ga humdoi sukre COVID-19 layang nana ba hidak puthokpa ngamdri rajo Loislakpada maru iba pau amuka hana pizari ISTC yauna kuki CSO singna ngarang dagi kaukiba pung kunmerigi more ban yauna Imphal More lambi gi matam kaktaba ban santi oina sathari More town khuntak lansikre More da ngarang thokiba thodokta lainga ki lanthum amang ata thokhan kiba muising athubada police ta sangjara kadabani haina police ki maikei dagi akanwa wafam thamkhre tongan ba lal holuk amadi CSO singna ining thogi phire ko yaning daba fongdokre amadi COVID-19 ki vaccine thorang sarukama oina center na mathang numit chamani asida face masks amadi hand sanitizer bu essential commodities ne haina lauthokre ngasigi oinadi Manipuri pau matang se loijare meng tabiri bu punamakpu amuk hanna khurumjari